ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12, 2025ꯇ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯁꯤꯟꯕ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯩ ꯏꯁꯥꯃꯛ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯕꯗꯒꯤ ꯑꯩ ꯌꯥꯝ ꯆꯝꯅ ꯆꯠꯆꯔꯨꯏ꯫ ꯃꯗꯨꯗ ꯎ ꯊꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛ ꯈꯔꯁꯨ ꯌꯥꯎꯅ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯗ ꯎꯗꯣ ꯊꯥꯔꯝꯃꯒ ꯃꯗꯨꯗꯩꯗ ꯑꯩꯒꯤ ꯁ꯭ꯄꯤꯆ ꯄꯤꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗ ꯀꯩꯒꯨꯝꯕ ꯗꯣꯅꯦꯁꯟ ꯈꯔ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯖꯔꯝꯃꯤ, ꯃꯗꯨꯗꯤ MLA ꯑꯃꯅ ꯐꯪꯁꯟ ꯑꯃ ꯆꯠꯄꯗ ꯄꯥꯡꯉꯝꯕ ꯈꯨꯗꯣꯜꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯁꯤꯒꯨꯝꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗ ꯎ ꯊꯥꯈꯤꯕꯗꯨꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 3, 2025ꯇ ꯃꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯁꯥꯕ ꯄꯤꯂꯔ ꯑꯃ ꯁꯪꯒꯥꯕꯒ ꯄꯨꯟꯁꯤꯜꯂꯒ ꯅꯣꯡꯃꯇꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯥꯜꯍꯟꯕ ꯑꯃ ꯏꯆꯦꯜ ꯅꯦꯠꯋꯥꯛꯅ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯎꯔꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯃꯥꯟꯕ ꯊꯧꯗꯣꯛ ꯈꯔꯗꯨ ꯀꯣꯛꯍꯟꯖꯅꯤꯡꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯀꯣꯛꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯄꯣꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯈꯟꯖꯕꯗꯒꯤ ꯁꯤꯒꯨꯝꯂꯕ ꯑꯩꯒꯤ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯛꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗ ꯊꯣꯛꯈꯤꯕ ꯎ ꯊꯥꯕꯗꯨꯗ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯇ꯭ꯔꯒ ꯊꯥ 5 ꯃꯈꯥꯏꯒꯤ ꯃꯇꯨꯡꯗ ꯏꯆꯦꯜ ꯅꯦꯠꯋꯥꯛꯅ ꯃꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯊꯥ 5 ꯃꯈꯥꯏ ꯍꯦꯟꯅ ꯂꯥꯞꯅꯕ ꯊꯧꯗꯣꯛ ꯑꯅꯤꯈꯛ ꯅꯣꯡꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯥꯜꯍꯟꯕ ꯄꯦꯖ ꯑꯃꯗ ꯀꯔꯤꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ, ꯄꯥꯎꯈꯨꯝꯁꯨ ꯉꯥꯏꯔꯤ꯫ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯤꯡꯉꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯂꯤ, ꯃꯇꯨꯡꯗꯁꯨ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯅ ꯎ ꯊꯥꯕꯗꯨ ꯌꯥꯎꯔꯨꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯃꯛ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯛꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯀꯧꯇꯥꯗ ꯂꯩꯕ ꯃꯩꯇꯩ ꯄꯥꯉꯜ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯒ ꯂꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯒꯗꯤ ꯃꯗꯨꯕꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫